Ah, 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 ah. Ah, ah. Now, se, nang suringida simta thado phaubiram. Dada, ꯆꯥꯛ ꯆꯥꯗ꯭ꯔꯕꯣ? ꯆꯥꯛ ꯈꯥꯛꯑꯝꯕꯅꯦ. Yar jar. ꯗꯗꯥ ꯀꯩꯗꯣꯏꯅꯣ? ꯀꯣꯂꯦꯖꯇ ꯃꯤ ꯈꯠꯅꯩꯔꯥ? ꯅꯠꯇꯦꯗ ꯇꯨꯁꯟꯕꯩꯅꯤ. ꯅꯆꯤꯟ ꯊꯤꯅꯨ ꯀꯩꯁꯨ ꯃꯃꯥꯗ ꯍꯥꯏꯗꯣꯛꯎꯔꯥ? ꯏꯆꯟ. ꯀꯩꯗꯧꯕꯩ ꯈꯠꯅꯩꯅꯣꯕ ꯗꯗꯥ? ꯑꯗꯨꯕ꯭ꯔꯣ ꯗꯗꯥꯁꯦ ꯁꯛ ꯐꯖꯔꯨꯕꯩꯅꯤ. ꯁꯦ. ꯑꯣ ꯆꯥꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯑꯆꯥꯄꯣꯠ ꯂꯩꯗꯅ ꯑꯩꯕꯨ ꯊꯦꯝꯕꯗꯤ ꯈꯛ ꯌꯥꯔꯣꯏ. ꯍꯣ ꯏꯆꯟ ꯅꯨꯡꯁꯤꯕꯤ. ꯗꯗꯥ ꯂꯥꯜꯂꯤꯁꯦ. ꯑꯗꯣ ꯗꯗꯥ, ꯅꯣꯏ ꯀꯣꯂꯦꯖꯇꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ? ꯑꯩꯅ ꯎꯕꯗꯗꯤꯅꯦ ꯀꯕꯣꯛꯂꯩ ꯏꯕꯦꯇꯣꯟ ꯀꯥꯏꯅ ꯀꯧꯔꯝꯗꯧ ꯃꯥꯟꯕ ꯅꯨꯄꯤ ꯉꯥꯛꯇ. ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯗꯗꯥ. ꯊꯥ ꯑꯃ ꯑꯅꯤꯒꯤ ꯃꯅꯨꯡꯗꯅꯦ ꯏꯅꯝꯃ ꯃꯁꯛ ꯐꯖꯕ ꯑꯃ ꯍꯦꯛ ꯀꯣꯏꯔꯛꯇ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯕꯤꯌꯣ? ꯏꯁ ꯀꯩꯗꯧꯗꯣꯏꯕ? ꯈꯪꯗꯦ ꯑꯗꯨꯏꯁꯨ ꯑꯩꯅ ꯇꯧꯔꯛꯄꯗꯣ ꯌꯦꯡꯉꯨ. Paisasidagidang kaudori, Cherosnigida kamay tauba.
ꯑꯣꯏꯔꯣꯏ ꯃꯤ ꯇꯧꯔꯤ ꯊꯕꯛꯇꯨꯅ ꯀꯃꯥꯏ ꯑꯣꯏꯗꯣꯏꯅꯣ ꯇꯥꯜꯂꯤꯕ ꯁꯦꯟꯗꯨꯒ ꯆꯪꯂꯤꯕ ꯁꯦꯜꯁꯤꯒ 이보 까나답다 ꯑꯩꯅ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯆꯨꯝꯃꯝꯒꯅꯤ ꯅꯪꯒꯤ ꯇꯣꯜꯂꯕ ꯃꯇꯝꯁꯤꯗ ꯅꯪꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯗꯤ ꯀꯗꯥꯏ ꯅꯪꯕꯨ ꯂꯩꯈꯥꯏꯅ ꯌꯥꯝ ꯃꯨꯛꯈꯤꯗꯥꯏꯅꯦ ꯀꯥꯟꯅꯔꯣꯏꯁꯦ ꯁꯦꯜ ꯇꯥꯟꯕꯗ ꯑꯐꯕꯗ ꯊꯤꯔꯨꯅꯨ ꯍꯧꯖꯤꯛ ꯃꯇꯝꯗ ꯅꯪꯅ ꯇꯥꯜꯂꯤꯕ ꯁꯦꯟ ꯈꯨꯇꯥꯟꯗꯣ ꯈꯨꯇꯥꯟ ꯁꯣꯏꯔꯦꯅꯦ ꯈꯜꯂꯨꯗ ꯀꯩꯀꯩꯅꯣ ꯅꯪꯁꯨ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯣ ꯌꯥꯏ ꯇꯣꯂꯣ ꯋꯥꯔꯤ ꯑꯃꯇ ꯅꯤꯡꯊꯤꯖꯅ ꯁꯥꯟꯅ ꯌꯥꯗꯕꯅꯤ ꯅꯪꯕꯅꯦ ꯑꯃꯨꯛꯇꯗꯤ ꯃꯨꯟꯅ ꯈꯜꯂꯨꯒꯗꯧꯔꯒꯦ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯅ ꯅꯪ ꯁꯨꯡꯂꯧ ꯂꯧꯗ꯭ꯔꯕꯅꯤ ꯅꯪ ꯅꯁꯥꯅ ꯂꯧꯖꯕ ꯗꯤꯁꯤꯖꯟꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯦ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯉꯣꯟꯗ ꯑꯩꯕꯨ ꯁꯤꯈ꯭ꯔꯣꯗꯨꯔꯥ ꯑꯗꯨꯅ ꯑꯣꯞꯁꯟꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯛꯇ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯣ ꯃꯗꯨ ꯀꯥꯎꯅꯕ ꯑꯣꯞꯁꯟ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯒ ꯂꯣꯏꯅꯔꯤꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯃꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛ ꯀꯩꯀꯥꯟꯗꯣꯏꯗꯣ ꯅꯠꯇꯦ ꯅꯪꯒꯤ ꯆꯤꯔꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯁꯤꯗ ꯂꯩꯕ꯭ꯔꯕ ꯅꯪꯒꯤꯗꯃꯛ ꯂꯥꯞꯊꯣꯛꯑ ꯀꯥꯟꯅꯗꯦ ꯑꯗꯨꯒ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯥꯡꯗ ꯏꯙꯔ ꯅꯪ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯐꯝ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈꯣ ꯅꯪꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯁꯨꯝ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯅꯪ ꯅꯇꯣꯝꯇ ꯋꯥꯖꯕꯅꯤ ꯅꯁꯥꯇꯒꯤ ꯈꯟꯕ ꯑꯣꯏꯔꯝꯂꯗꯤ ꯅꯪ ꯑꯁꯤ ꯌꯧꯅꯗꯤ ꯋꯥꯔꯝꯂꯣꯏꯗꯅ ꯏ ꯃꯔꯤꯅꯤ ꯏꯐꯥꯅꯤ ꯅꯄꯥꯅꯤ ꯏꯅꯥꯎꯅꯨꯄꯥꯅꯤ ꯁꯨꯝ ꯈꯟꯅ ꯂꯩ ꯀꯩꯁꯨ ꯀꯥꯟꯗꯕꯗ ꯅꯪꯒꯤ ꯐ꯭ꯌꯨꯆꯔꯗꯤ ꯀꯗꯥꯏ ꯈꯪꯉꯛꯑꯔꯣꯏꯌꯦ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝꯁꯨ ꯂꯣꯏꯈ꯭ꯔꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯁꯨ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯅꯤ ꯑꯩ ꯇꯣꯟꯕꯨ ꯊꯥꯗꯣꯛꯂꯝꯃꯒ ꯆꯠꯈꯤꯕꯗꯤ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯉꯝꯃꯣꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯨꯄꯥ ꯊꯣꯛꯑꯣ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯇꯣꯟꯒꯦ ꯈꯜꯂꯒ ꯅꯪꯒꯤ ꯅꯄꯥꯕꯨ ꯍꯥꯠꯂꯣ ꯅꯪꯅ ꯈꯟꯕ ꯋꯥꯈꯜꯗꯨꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯩꯌꯦ ꯅꯪ ꯑꯗꯨ ꯈꯜꯂꯤꯗꯣ ꯌꯥꯝ ꯐꯩ ꯅꯪꯒꯤ ꯁꯦꯛꯆꯨꯋꯦꯂꯤꯇꯤꯅ ꯈꯔ ꯎꯅꯔꯕꯁꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯊꯣꯛꯄ ꯋꯥꯈꯜ ꯈꯜꯂꯤꯗꯣ ꯌꯥꯝ ꯐꯩ ꯑꯩ ꯊꯥꯒꯠꯂꯤ ꯆꯨꯝꯁꯨ ꯆꯨꯝꯃꯤ ꯅꯪ ꯃꯥꯕꯨ ꯍꯥꯠꯂꯣ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯁꯣꯏꯗꯅ ꯀꯣꯛꯀꯅꯤ ꯑꯉꯧꯕ ꯋꯥꯈꯜꯅꯤ ꯑꯩ ꯃꯗꯨ ꯉꯝꯃꯣꯏ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯂꯥꯟꯃꯤ ꯑꯃꯅ ꯈꯨꯗꯤ ꯊꯤꯔꯕ ꯃꯇꯝꯗ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨ ꯎꯕꯗ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯒꯦ ꯈꯜꯂꯕ ꯃꯍꯥꯛꯇꯣ ꯁꯥꯔꯝ ꯆꯠꯆꯜꯂꯛꯇꯨꯅ ꯃꯤꯡ ꯆꯥꯕ ꯍꯧꯔꯛꯈꯤꯕ ꯋꯥꯔꯤ ꯅꯪ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯅꯪꯁꯨ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤ ꯃꯈꯣꯏ ꯂꯥꯟꯗꯦ ꯃꯄꯨ ꯃꯍꯥꯛꯅ ꯏꯟꯁꯤꯟꯕꯤꯕ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯃꯗꯨꯗꯤ ꯀꯩꯗꯧꯕ ꯉꯝꯃꯣꯏ ꯀꯩꯒꯤ ꯅꯪꯅ ꯄꯥꯜꯂꯤꯁꯤꯔꯣ ꯑꯣꯏꯔꯒꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦꯕ ꯃꯥ ꯃꯄꯥ ꯑꯣꯏꯕꯩ ꯃꯊꯧ ꯇꯧꯕ꯭ꯔꯣ ꯍꯣꯏ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦꯅꯦ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯇꯣꯟꯗ ꯑꯁꯨꯛ ꯊꯤꯅ ꯑꯣꯜꯂꯤꯕꯁꯦ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯏ ꯃꯔꯤꯅꯤ ꯍꯥꯏꯗꯅ ꯅꯪ ꯑꯗꯨꯝ ꯑꯣꯟꯍꯟꯗꯣꯔꯤꯕꯣ ꯄꯣꯛꯄꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯅꯪꯒ ꯃꯥꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯈꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯅꯤ ꯑꯩꯅ ꯍꯥꯏꯕ ꯇꯥꯅꯤꯡꯗ꯭ꯔꯁꯨ ꯅꯪ ꯈꯜꯂꯒ ꯌꯦꯡꯉꯨ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯗꯤ ꯅꯪ ꯅꯨꯄꯥ ꯊꯣꯛꯑꯣ ꯕꯨꯡꯉꯣ ꯅꯣꯏ ꯀꯣꯂꯦꯖꯇꯤ ꯀꯝꯗꯧꯏ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯑꯧ ꯏꯃꯥ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯕꯨ ꯑꯝꯇ ꯌꯥꯎꯗꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯆꯥ ꯅꯨꯄꯥꯁꯦ ꯌꯥꯔꯔꯣꯏ ꯃꯥꯡꯉꯅꯤ ꯅꯪꯗꯤꯅꯦ ꯑꯗꯨꯒꯨꯝꯕꯗ ꯈꯜꯂꯒ ꯂꯩꯌꯨ ꯏꯕꯦꯝꯃ ꯃꯤ ꯄꯥꯈꯪ ꯐꯥꯔꯁꯤꯗꯤ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯍꯣꯏ ꯌꯥꯔꯦ ꯀꯩꯅꯣ ꯑꯩ ꯑꯣꯏꯔꯗꯤꯀꯣ 10 ꯄꯥꯁ ꯍꯦꯛ ꯇꯧꯕꯒ ꯆꯦꯟꯒꯗꯝꯅꯤ ꯆꯦꯟꯕ ꯀꯥꯏꯗꯅ ꯃꯁꯤ ꯉꯥꯡꯁꯤꯗꯤ ꯅꯥꯔꯨꯝꯗꯨꯗ ꯅꯄꯛꯇꯅ ꯃꯤ ꯆꯦꯟꯅꯤꯡꯕꯁꯤꯕꯨ ꯑꯩꯅꯔꯣ
ꯃꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯗꯣꯏꯅꯤ ꯀꯩꯅꯣ ꯀꯌꯥꯗꯅꯣꯅꯦ ꯁꯦ ꯃꯆꯤꯟꯅ ꯃꯆꯤꯟ ꯊꯤꯔꯤꯕ ꯌꯦꯡꯉꯨ ꯃꯕꯨꯡꯒꯤ ꯃꯃꯥꯡꯁꯤꯗ ꯀꯔꯤꯝꯇ ꯏꯀꯥꯏꯕ ꯈꯪꯗꯦꯅꯦ ꯃꯣꯏ ꯁꯦ ꯀꯩꯁꯨꯝꯇ ꯈꯪꯗꯅ Hello, Bimol. Albert. Aido. Sorry. I'm sorry. Saunako bhai. I shouldn't have done that. Ado, enong kilao ne. Your call has been forwarded to an automatic voice message system. 012. Lizzie, unta nga ko. Nang nga sign number do chati. Hima, lan brand ako ko, em ta check tawge. Oh, sile 6009 201 507. Chumbra? Chumme. Kaino, chachura bayaktura. Bayagtaba. Is. Adudi ma thabak chilangani eh. Oh. Makeup to bo chalangani bungo. Haidi. Kasinate. Ado kaigino nangna mga side ko iti risbo. Sunate da. Ay si mga warim ta sanagi tawa. Oh. Hayang laka na ko hayo kay dorage duba. Kay doraza no khangde ne. Ay huren budi moida chatni ba ko. Adu da haibira mag. Oh yay. Chatlagi ko. Bye bye. Chalo. Suki. Chum bright beer set. ID Hanam the Pirk to me in a country. Chumme, there's no dear. Nam the Birone, Mana race it. Say, I didn't have a dum kangabani. Nang na ahamalak on the mitudagi nang set. I get no oil easy. Nang na nasak pazay kain naga wonky bado.
ꯀꯥꯏꯗꯅꯣ? ꯇꯣꯏꯂꯦꯠ ꯆꯪꯉꯨꯒꯦ ꯇꯧꯕꯅꯤ. ꯀꯩꯅꯣ ꯃꯥꯏꯁꯤꯕꯨ ꯏꯀꯥꯏꯔꯤꯖꯥꯠꯂꯣ? ꯅꯠꯇ꯭ꯔꯒ ꯃꯥꯏꯁꯦ ꯀꯩ ꯄꯥꯠꯀ ꯌꯥꯗꯖꯥꯠꯅꯣ? ꯑꯩ ꯎꯔꯤ ꯈꯨꯗꯤꯡꯒꯤ ꯇꯣꯏꯂꯦꯠ ꯆꯠꯀꯦꯗ ꯍꯥꯏꯁꯤꯕꯣ. ꯍꯩꯃꯥ ꯍꯩꯃꯥ ꯏꯀꯥꯏꯖꯩ. ꯗꯣꯟ ꯅꯌꯥꯝꯕ ꯂꯩꯇ꯭ꯔꯣ? ꯆꯦꯖꯤ ꯗꯨꯀꯥꯟ ꯊꯣꯛꯑꯝꯅꯤꯌꯦ. ꯗꯣꯟ ꯅꯪꯒꯤ ꯄꯥꯕ ꯂꯣꯏꯗꯕ ꯂꯥꯏꯔꯤꯛꯇꯨꯅ ꯀꯌꯥꯝ ꯄꯥꯔꯕ? ꯆꯦꯖꯤ ꯁꯥꯊꯤꯅ ꯄꯥꯔꯦꯗ ꯍꯥꯟꯅꯗꯩꯗꯤ ꯐꯦꯅꯥꯝ. ꯑꯗꯣ ꯆꯦꯖꯤ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ. ꯍꯪꯉꯣ. ꯅꯍꯥꯟ ꯑꯩꯈꯣꯏ ꯗꯥꯗꯣ ꯀꯣꯂꯦꯖꯇꯒꯤ ꯉꯟꯇꯥ ꯍꯜꯂꯛꯑꯦ. ꯑꯗꯣ ꯃꯥꯒꯤ ꯃꯄꯨ ꯃꯔꯣꯟꯗꯣ ꯂꯣꯏꯅ ꯆꯣꯠꯄ ꯃꯥꯜꯂꯦ. ꯑꯗꯣ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯆꯦꯖꯤ? ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯦ? ꯆꯦꯖꯤꯁꯨ ꯈꯪꯗ꯭ꯔꯣ ꯍꯥꯏꯁꯦ? ꯈꯪꯗꯤꯌꯦ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯑꯦ ꯍꯥꯏꯔꯤꯉꯩꯗ ꯂꯥꯛꯄꯨ ꯂꯥꯛꯑꯦ ꯇꯨ. ꯑꯣꯏ ꯅꯪ ꯁꯤ ꯂꯥꯎ. ꯀꯩꯅꯣ ꯅꯪ ꯅꯍꯥꯟ ꯀꯣꯂꯦꯖ ꯂꯥꯛꯑꯝꯕ꯭ꯔꯣ? ꯑꯗꯨꯒ ꯀꯩꯒꯤ ꯍꯜꯂꯤꯕ? ꯀꯩꯁꯨ ꯅꯠꯇꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯉꯥꯏꯈꯣ ꯀꯔꯤꯅꯣ ꯁꯤ ꯃꯤꯁꯦ ꯉꯥꯏꯈꯣ ꯐꯝꯃꯣ. ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯀꯩꯝ ꯍꯥꯏꯔꯝꯗꯕꯤꯗꯒ ꯍꯟꯈ꯭ꯔꯤꯗꯣ? ꯀꯩꯁꯨ ꯅꯠꯇꯦꯕ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯅꯪ ꯂꯥꯛꯏꯕꯣ? ꯑꯣ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯄꯒꯁꯦ ꯌꯥꯗ꯭ꯔꯦ? ꯍꯩꯃꯥ ꯐꯔꯦ ꯑꯗꯨꯗꯤ ꯃꯁꯤ ꯉꯥꯎꯕꯤꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯁꯤ ꯃꯁꯤꯗꯤꯅꯦ. ꯍꯩꯃꯥ ꯌꯦꯡꯉꯣ ꯁꯤ ꯁꯤꯜꯀꯤ ꯅꯠꯇ꯭ꯔꯣ? ꯍꯩꯃꯥ ꯑꯜꯕꯔꯠꯇꯒ ꯄ꯭ꯔꯣꯄꯣꯁ ꯇꯧꯋꯦ ꯍꯥꯏꯕ. ꯌꯥꯝ ꯉꯝꯃꯦ ꯁꯤ ꯅꯨꯄꯤꯁꯦ. ꯇꯨ ꯌꯣ ꯔꯣꯁꯀ ꯄꯤ ꯍꯥꯏꯕ. ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯏꯕ. ꯅꯠꯇꯦ ꯁꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯀꯅꯥꯅ ꯃꯤꯖꯥꯛꯅꯣꯕ? ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯃꯤ ꯃꯌꯥꯝ ꯂꯣꯏ ꯁ꯭ꯇꯦꯇꯁ ꯊꯝꯅꯔꯦ ꯍꯥꯏꯕ ꯋꯥꯆꯞꯁꯤꯗ. ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯏꯕ. Albert, I love you Albert. ꯑꯩꯅ ꯅꯪꯕꯨ ꯍꯦꯛ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯑꯩꯗꯤ ꯅꯪꯕꯨ ꯑꯗꯨꯝ ꯈꯪꯈ꯭ꯔꯕꯅꯦ Albert. ꯁꯥꯎꯅꯨꯀꯣ ꯃꯌꯥꯝ ꯁꯨꯝ ꯅꯣꯛꯁꯤꯟ ꯇꯧꯕꯅꯦ. ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯣꯏꯗꯕ ꯅꯝꯊꯥ. You seriously thought I love you? Albert, Come on, just look at yourself. You think you have a shot at me? Tao. Anh quên cái nam lời rồi party em xin mà sao mà kana kana hor ga. Why not? Tao lôi cái nữa đi, này khá lôi. Ado nupi di kami bay tao tro. Koi college din nupi masa khwajab yaw dana. Ado khar tok sila de hayang ha tao kanda mut kala kanda ha. Hoi ne hieng asine. Tao salo ado di. Excuse me. oi, mi lại gulo. Hi. Nang bi mol ka tinaw do natro. Ha kana bibi mo. Tinagimne. Nate tinay. Kay hage. Ma do na hande call to park ki. Ke do jano khang bro. Ha noi ba ni phone number lay na bra. Moy ngon harke. Kay bo. Nate. Aw. Ay ngarang moy chaluye. Masangam de na hayo mo ni. Aduram ni. Oh, ado hayeng se khoi yum da party ma sam se chaina bane ba. Ada ma do laom ta haibi gira. Matom dara. Oh, sorry. Ne bani su lao. Ado ma di sure pu biro ko. Ai do mongon da wa khra swai ni ba. Aw.
ꯂꯥꯛꯀꯦ ꯄꯨꯔꯛꯀꯦ ꯍꯥꯏꯌꯣ ꯑꯩꯉꯣꯟꯗ ꯅꯠꯇꯦꯀꯣ ꯃꯉꯣꯟꯗ ꯍꯥꯏꯌꯣ ꯑꯗꯨꯗꯤ ꯉꯟꯇꯥ ꯂꯥꯛꯑꯣꯀꯣ ꯉꯥꯏꯈꯣ ꯀꯩꯅꯣ ꯌꯨꯝꯁꯨ ꯈꯪꯁꯨ ꯈꯪꯗꯅ ꯀꯥꯎꯏꯅꯦ ꯑꯗꯨꯅꯦ ꯄꯨꯔꯥ ꯐꯤꯂꯝꯗꯧꯅ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯈꯪꯁꯨ ꯈꯪꯗꯅ ꯊꯥꯡꯃꯩꯕꯟꯒꯤ KFC ꯂꯩꯕꯗꯣ ꯑꯗꯨꯏ ꯅꯥꯀꯟꯒꯤ ꯂꯩꯔꯛ ꯑꯈꯨꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯆꯪꯉꯒ ꯌꯨꯝ 5 ꯁꯨꯕꯗꯣ ꯑꯩꯈꯣꯏꯒꯤꯅꯤ ꯍꯌꯦꯡ ꯕꯤꯃꯣꯜꯗ ꯀꯣꯜ ꯑꯗꯨꯝ ꯇꯧꯔꯁꯨ ꯈꯪꯅꯤꯗ ꯑꯣꯀꯦ ꯕꯦꯕꯤ ꯍꯥ ꯑꯣꯀꯦ ꯍꯥꯏꯕ ꯂꯥꯛꯀꯦ ꯍꯥꯏꯕ ꯕꯥꯏ ꯊꯦꯡꯉꯤꯂꯣ ꯀꯔꯥꯏꯗꯅꯣ ꯍꯥꯏꯕ ꯆꯠꯇꯣꯏꯁꯦ 이반이네 발레르가 짱은거네 깨타도용 왈리 상가세 코현도이니 세 시가세 안절로 세 난기니 세 ꯑꯗꯣ ꯀꯔꯥꯏꯗꯅꯣ ꯍꯥꯏꯕ ꯆꯠꯇꯣꯏꯁꯦ 호짜다 짜라 강이에 라오 ꯍꯩꯃꯥ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯍꯣꯏ 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 ꯂꯩꯔꯛꯀꯦ ꯏꯆꯥꯒꯤꯕꯨ ꯂꯩꯗꯗꯤ ꯀꯩꯅꯣ ꯃꯃꯥ ꯕꯥꯏ 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 ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯃꯃꯥ ꯕꯥꯏ ꯍꯣꯏ 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 ꯗꯗꯥ 이반이 ꯀꯩꯗꯧꯁꯤꯒꯦ ꯐꯤꯂꯝ ꯌꯦꯡꯉꯨꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯄꯣꯞꯀꯣꯔꯟ ꯁꯥꯔꯨꯁꯤꯔꯥ ꯂꯥꯛꯑꯣ ꯐꯤꯂꯝ ꯑꯣꯏꯅ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ 라오 하이바 나한테 해봐 모이기세 스마이니 카이스거 스마이나 야 누가이니 해봐 라오 하이바 야이 ꯑꯩ ꯆꯧꯒꯤꯀꯣ ꯑꯦꯟꯖꯣꯏ ꯇꯧꯔꯝꯃꯣ Thanks for making it today. ꯍꯣꯏ ꯄꯥꯔꯇꯤ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ Bimol, kainomta. Som daga khalase. Lao. Lao Bimol. Lao. Lao, sangu lao quay rồi Se, sẽ lao se, khi đẹp hầm Bimol, nang nahan sanjo kita sao nuko, ai shu kem tau ngam hide, ada sao nuko. ꯍꯣꯏ ꯀꯩꯁꯨ ꯈꯟꯗꯦꯗ Moido, kaisu patta di nate da. Noma fajan tin hangi aina sila. ꯌꯥꯔꯅꯤꯗ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯂꯥꯛꯄꯁꯦ ꯌꯥꯝ uncomfortable ꯑꯣꯏꯕ꯭ꯔꯣ ꯅꯠꯇꯦꯗ ꯑꯗꯣ ꯅꯪ ꯑꯩ ꯃꯦꯁꯦꯖ ꯍꯜꯂꯛꯇꯦ ꯀꯣꯜꯁꯨ ꯄꯥꯏꯔꯛꯇꯦ ꯀꯩꯒꯤꯅꯣꯕ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯏꯁꯦ ꯀꯩꯁꯨ ꯋꯥꯔꯧꯗꯦꯗ ꯕꯦꯒꯀꯥꯁꯦ ꯂꯧꯊꯣꯛꯎꯁꯦ ꯈꯔ comfortable ꯑꯣꯏꯌꯨ ꯀꯩꯗꯧꯒꯦ ꯂꯧꯊꯣꯛꯎꯁꯦ ꯀꯩꯅꯣꯝ ꯄꯛꯑꯦ ꯑꯌꯣꯃ ꯑꯗꯨꯝ ꯇꯧ ꯃꯈꯥ ꯇꯥꯑꯣ ꯑꯩ ꯊꯣꯛꯑꯒꯦꯕ ꯑꯩ ꯀꯩꯝ ꯎꯗꯦꯗ ꯊꯣꯡꯁꯦ ꯑꯩ ꯑꯗꯨꯝ ꯂꯣꯟꯁꯤꯟꯕꯤꯔꯨꯔꯥ ꯏꯆꯟ ꯗꯗꯥ ꯑꯩ ꯀꯩꯝ ꯎꯗꯦꯕ ꯃꯈꯥ ꯇꯥꯑꯣꯕ ꯑꯩ ꯊꯣꯛꯑꯒꯦꯀꯣ ꯑꯩꯁꯨ ꯊꯣꯛꯑꯒꯦ
thô rồi. Post itu taruh punya na. Singkat pedih. Singkat lo. Mau ngamo. Ya itu deh. Ya itu deh. Ya. Singkat lo.